Ngasinuwi da wairam phongkiba tongan Manipuri sifungsing amasum thokiba thawdok wathoksingdagi maruoibi ipausing miyamna thamjagi ahanbada Kangleipakki Mairadagi lokasaraga Tamenglonggi Dimthalong Village-da singninkhai mama masa laikhidre Mapuroiba sokpadi hospital laikanari Ngarang hing Tamenglong district ki mafam ayambada nong kana subadagi nongai matung pung 12 gi makhairom tapa matamda Tamenglong district ki ward number 3 Dimthalong Village da singya da saba yum ama laikom lainang loinana singninkhai rakpadagi yum ama nanchinbadagi imung adura leiba mama masa shire Mapuroiba na satina sokpadi hospital laikanakre laikhidraba mama masa soklaba Mapuroiba sigi asengba laifamdi Tamenglong gi Tawanglong khuldagi nahiri laikhidraba nupi asigi mamingna Daujang liu say kungani panamati maki say ani da ngai riba masano pasi laikom lainang na nanchinduna makoi ani lisibani thaudo odur yamna phibam thina sokpadi porom pata lairiba Jenims hospital pukhatuna laikanariba asigi mamingna ringslung kamai say kuntragan fikawi mak Manipur police department da constable oin haujik Tamenglong da posting taribani thaudo asigi matanu khunja singdagi phangbo pawgi matung inadi ngarang hing nungai matung Nongyamna kana taringi matamda ahoba mukholga loinana singninkhai rakpagi thawdo aduda thokibni khudakta yumthangnari bu khunja singna yenglo matamda singya nakna saba ringsulunggi jingana kupa ugi yumadu singdagi senthrakpa laipa amadi laikhong lainang nan sinduna lairamba thenaki khudakta khunja singna laikhong lainang marakta sangsinnu thibu humigi thabak satabada Ningsulungi loinabi amadi sahi ani da ngairiba masanupa do asibaksang oina fangki aduga ningsulungna yamna sathina soktuna leramki khudaka Tamenglong district hospital da pukhatuna laikatnaraba matungda makki phibam thina sokpadagi ngasi ayuk Imphal gi Jenims hospital da puraktuna haujik leambagi thabak sathari thaudo asigi pau phangmari Tamenglong district ki deputy commissioner Dr. Angsim Dangsangba IAS Tamenglong district police ki SP amadi atai district nodal officer sing loinana civil society organization sing loinana thawdok thokpham na laktuna kingsinki amasum laikhidrabagi mafamda thamoisona awaba phongdoki DC Tamenglong na phongdokibada laikhidraba mama masa mathau tabe ex gratia sabsana bihini haujik soktuna laikatnariba ningsunglung ki layengwada pangbi aba mateng pangani haina phongdoki Amaramna thawdo asigi pau phangmadagi Manipur gi minister CM Biren maki social media X ta thagalakpa post amagi matungina singninkhai bagi thawdo oduna laikhidraba mama masagi mafamda thamoi sokna nungaitaba phongdorakli loinana laikhidraba imungda Manipur lainga ki maikei digi pibiyaba tengbang pigani haiba wafam su phongdokhi atopa pawmana train lambi tatlambadigi siang puduna lakpa train khongsang railway station junction mangamdaduna jaribamda halakre North East Frontier Railway ki akhanaba train ama ngasi ayuk FCI gi dawa kunga mathoi da siang puduna lakpa train ama khongsang railway station jobu ngamdaduna jaribamda amu halakre paushin hai khongsang railway station jogadaba kilometer kulom walingai Thingau railway station jogdringai tunnel number 13 dagi tunnel number 15 gi marakta nong namaram oiduna sauna railway track ta akaiba kya thokpadagi khongsang yokshin mangamdana lerkhibani adubo Silsar railway station digi ahanba ama sanglaktuna sarona sengbek lising kunga mangarom pubada wasing adu amuk hana Jiribam railway station da puthorakra hairi Jiribam railway station dagi pangba pawam gi matung inadi railway track asi semjinba loidriba fawa chinjak pusilakpu train sing khongsang gi damak sienba lepkhigani railway track yadabadagi kuina panduna lairingai matamda mapamadura lairiba Central Force ki personnel sing sound mateng pangbikibagi suthagaba phundorakli atopa pawmna jiri lambi gi mafam kya da singninkhai badagi lambi phawnadre tongjai maril gi rengpang da lambi gi saruk sauna ningkhaikhre India Meteorological Department mathang tha August ki tang ani fawa Manipur gi singi district sing da akan mamongna nongsugani haina lakpokhibaga loinana ngarang hing nongkana subadagi national highway kuntraga taret Imphal Jiribam lambi gi sarukta mafam kya da singdagi lepak kinthrakpadagi lambi phawnadana lairi Imphal Jiribam lambi gi sarukta ngarang noidang nungba amadi rengpang gi sarukta singninkhairakpadagi lambi gi saruk sing phunjinduna laikhibadagi gari chathoksin tawba yadre Masidanatana None district ki manungsana Imphal Jiri lambi gi mafam kya da singninkhairakpadagi lambi gi saruk phunjinduna lairi hari Haujik phibam yamna thina soklibasi None district ni district asigi mafam kya rosi electric phangdabagi khudongsa daba yamna sauna mayuknare hari ser asida ngase ayuk Jiribam dagi Imphal tholakhiba tongan ba
petroleum product amadi atai sara thaknaba polam kaya pusilakpa gari kaya su lambi da hauzik panduna leire hari amaromda ngaragi nongkan subudagi miyamna tongjai maril ol kasar road haina khangnaba lambi paringa sigi Bishnupur district gi rangpang yoba lambi gi saruk haibadi tawdajang amadi rangpang ani lonabi gi lambi gi saruk sing pura lokhar sauna namthakibadagi hauzik lambi chatpa yadaduna leire haidena su pau sida makata na phongdorakri atopa pawmana BDF singi khungup but issue tawbidabadagi BDF welfare fundagi fundgi sanphamna khungup leiraga ngasi SP ni yantokre lamdam sigi miyamgi punsi lantum amadi law and order ngak senban asoba thaudang loriba Bishnupur district gi oina leiriba village defense force BDF personnel lising amagasangwi yankai gi oina Manipur Lagana Makoina Tong of Kungup Butching issue with the Bishnupur district BDF welfare fundagi Kungup But Lerga, Nasi Bishnupur district SP Gilamzing Makarik and Tokret. Nasi Pung Taramatitapa, the Bishnupur district police ki SP na SPG office marked the BDF personnel in the Kungup But Yentoki Toramasi Pantokrit. District BDF personnel listing of Song Yankaina, Makoina Tha Amada Pangliba. Tolop lupa lising taragi senpam dagi tha amamam goina lupa sama welfare board tungsin bigi senpam maduna butlerga SP Bishnupur gi miyang makhada yenthopagi thapal satakhiban hairi hauju Manipur thokliba kanglup ani gi sathiraba lan manung asida Bishnupur district ki tungan mafam singda bunker Marfuga Nipalom hangduna BDF singna bunker sing sida duty ta duna ngak senbagi thabak sathatuna lakti ngak senbagi thaba sida BDF personnel singna tongningai khungu leitabadagi yamna sauna awaba mayoknabadagi BDF welfare fund gi senphamdi khungu puchinga si laikipna haidi panba yabadi ngasi numit nipani rongi mamangna Bishnupur district la leiriba bunker Marfuga nipana duty tawriba BDF personnel singi damakta torchlight amadi kang hidang asangbu Bishnupur district BDF welfare fund gi senphamna leiraga yenthokiba leirabani hauji maki bunker amamamda BDF personnel taruk aduga commando police amamam duty taaduna pung kungamari miyam ngaksen bagi thaudang lawduna laklibani atopa pawmana bureaucrat officer singna BC amadi register oisin bagi satnabi asina university sing kangkhong serak bagi masa amoirakli mahairoi luptaruk lamdam sita leiriba tungan ma university singi maruiba thaudang loriba vice chancellor amadi register sing bureaucrat officer singna oisin bagi satnabi matam sangna lakpana university sing kangkhong serak bagi masa amoirakli masina higher education gi lamda son thalakna bagi asoba maram amoire akan bihawa malak tungida Manipur Technical University gi vice chancellor amadi register loina Manipur University of Culture gi register si regular oina quality oiba oza hapina ba mahiroi luptar una khuyek pidun thadurak pasiro amna khangalakti mahiroi luptar ki sirol sin hai housing Manipur Technical University gi vice chancellor si teaching profession digi lakpa quality oiba oza am ohen bigi mahota higher education ki commissioner oiriba Hais Gyan Prakash na puduna leire amaronda register su MOBC ki director oiriba NG Aboge na puduna leire asungna MTU gi BC amadi register si bureaucrat officer oibana university asida confine tawduna leitabana university asigi functioning da asauba khurau sienba ama oibaga loinana mairoi sina kudong sada ba kya mayunari henanga klibari state asigi amata ngairaba technical university asisu regular BC amadi regular register leitana asukuina salaidun leirabusu lengana thawa sadana ngasi phawpa laithukliba sina ngasi gi palibi lengasi higher education gi hiramda kaya yamna ahenma miyeng sangli ba hapsini Amaram the Manipur University of Culture ki register Directorate of Planning and Implementation ki Director Amadi DP ki Joint Secretary oiriba Bureaucrat Officer Amanapuri Maram maduna mahiroi singki akan bihu amalak tungeda Manipur Technical University ki Vice Chancellor Amadi Register loinara Manipur University of Culture ki register si regular oina quality oiba oza hapinaba mahiroi loop ki maike digi lenga ki mafam da khangalakli hainasu pausna makhatari atopa pawmana Manipur thukli lan si woroisen ama purakna ba honadravadi miyamna aroiba pantung amagi warep launaba semsare sanulal Manipur thukli lan si woroisen ama purakna ba honabagi mahutta India government ki yathangai dun leiriba Manipur lenga ki lisat asi miyamna khangduna leibiki matamna thre athuba matamda woroisen ama purakna ba honadravadi miyamna aroiba pantung amagi warep launaba semsaba loire haina singjamai singa makha salai apunba lo
Sanulal General Secretary Akoizam Santina Photocrate. Ngasi Manipur Press Club ki Thangjing Hall Pangthukiba Paugi Mifamda wafam asi phongdokladuna santina hai Manipur da haukiba sahi gi me ahumdagi hautuna thokliba lana sida India government amati Manipur lengana karamba mong warishin purana pasilibagi habisi yamna kupna nai senaduna lakhi loinana hayengdagi phamga haugadoriba assembly mifam asida lana sigi warishin ma purana ba miyamna yabu wareb am laudun India government da Manipur gi speaker na sirol ama thagadabani magna hai Manipur gi mauk sadi gi leminaragla yelawmi furo kudima maset tana thugaina pasilakti basi lebak thibani lana sigi corporation ma purana bahona bada lengana lokom thokpa thaudang lo bungamdrabadi lebak miyam gi asoba khongjang ama lakani loinana lana sina mara moiduna mayum maikai maina tumna thadok pikraba miyoi lising kayana hauze huji sangjafam lauduna lairiba relief camp singdagi makoi gi miyumda karam matamda hanjin hangani habigi aknaba matam ama India government amadi Manipur lengana lepthokpiba amadi makoi da thajaba ama pibigi warep lawbi hani suphongdokhi Makasa tarak po na pausal pausi di kito papawn koki MLA tarana singna bang amlaga sit minister na lusing ba MLA singna tusoli ba karigino Manipur gi tongan ba lenga ama phone na tali ba koki MLA na center lenga ka phone na singna bang amlaga sit minister CM Biren na lusing ba lenga asiki minister MLA singna tusona leiri ba si karigino Manipur tangdu laitaba punsi purake hairabadi Assam Rifles atubudala foktuna mathonguktabu koki terrorist taktokna ba state ama de center na konagadabani haina nupi khunai maira paibi liwa bukul makhong amadi harangoi thong maira paibi ki ima sing na penda ba phongdokre Manipur Press Club tanga si pangthokpa pawmi sing unaba ma da nupi khunai maira paibi ki advisor case Sashimukhi na hai koki MLA tarana prime minister amadi center ki lusing ba sing unaduna wari saba ngame duga adubu double engine gi laingak ni hairibi state asigi minister CM Biren lusing ba BJP gi minister MLA singna kyaragana unaba phangdriba sikarigino Manipur lairiba national highway sing aikoi gi natabaga sapmanari koki amadi atopa furuki miyoi singna makoi gi apamba phangna bhona bada lamdam asigi miyamna awaba kya mayunari lamdam asigi miyam ngak shenana ba lairiba Assam Rifles na kumai wani yengli makoi na koki terrorist singi maiki de phone na lep dekhi Makhasa tharak poina panam pausi adigi topa marueba paukrana Manipur gi irang lusinana bhona bada Naga lusing basing mathoktai Alfred ke athar Miyoi la kuntra leba Manipur gumba apigu state ama ing tapa purakpa ngamdraga leba asikaram na ing tapa purakadoribano Manipur thukliba kangluk irang asida neutral oina lairiba Naga fruki lusingba singbu muknariba mitay amasung koki frup animaka wari sana halabadi maoksagi punsit hanjilakpa ngamgani haina MP Alfred Kangam S Athar ngasi parliament mifamna phongdokhibaga loinana haujuk lairiba minister si sindoktuna atokpa amabu minister ohenabigi wafam sukma house ki pungning singsingkre haujuk sathariba parliament ki budget session gi ngasi discussion award wangang laduna mathaki wafam singasi outer Manipur parliamentary constituency gi India block ki congress mere poina mai pakhiba MP Alfred Kangam S Athar na phongdok laduna tha taraga mari helaba Manipur irang asi da nongmata prime minister Narendra Modi na Manipur da laktuna state asigi miyam gi puning themjinda ba bupen da phongdoki kumza English singa niga taraga mari da center BJP na lusing ba NDA lenga hek lerak pa matamdagi center gi lusing ba kya masing thingam da Manipur da lakhi adubo mamang se gi me ohum dagi Manipur irang asi hek tholak pa dagi center gi lusing ba amata Manipur da lakta ba kari kino haina so Alfred Kangam S Atharna center lenga tangki leba asigi damakta maki imung manungna laurakhiba thaudang sing palladuna maki mapubok major Bob Rolling na leba asigi puari da asobu fida ma kanuna lairi adubu ngasidi nahak na PM ahaki state mai hawali subnagi miyoi la kuntra rum tamuk lebi state asi fawba ing na signal len mangamdraga matokram leba astokat pa ingta pa ama ohenga doribano nahak na prime minister na asengba misak true person oirabadi asingba miyoi oirabadi Manipur miyamna mayoknariba awaba si khangbiramgadabani Manipur sinjaki awatpa kya leibana sarahenwigi phibam ama lakliba sida aikoina Canada masigi wokat kadoribano Canada haigadagi haibisi prime minister na khangbigadabani aikoi India ni haibisi kawrodabani hanese phondokhi Manipur thuklibi irang asina lanjena tunu ehaki praja miyoi lising kumfugi mathakta relief camp da sangjapam lauduna lairi masigi manungda tangkhai amaromdi nupi amasum angangni Asukuina mayum thadoktum leirakpa sida nupi angang kiana awaba mayungnariba madi makoigi mikap mirau kolbu prime minister na tabidraiki Manipur gi chief minister nungthopa Biren wa ngang bu khudinggi hatpa Phuba madi Hingsagi wa ngang duna lei hena sukmaral ski
अमरमदा इंडिया ब्लॉक की लुसिंगबसिंग इरांग असी हेक हौरकपदगी मणिपुर लाकली हाइरदुना लुसिंगबसिंग असिबु महाकना थगरप फोंदोकी मणिपुर था तारागा मरी हेना नेना तादबा फिबम अमद लाकपसिना हौजिक स्टेट असिगी सेंथुंगी फिबम द खमथिंग अवाबा मेउनरी मणिपुर से ख्वाइदगी पर कैपिटा इनकम नेम स्टेट अमनी इनकम लैजदबा स्टेट असिगी मियामसिदी पोच्चैगी ममल वांखिबसिना अमुकसु हेना हिंगमदा सैथिंग अमा पिरि पुनम असिगी मथक्ता सही कुंथ्रागा मंगारोंगी मतुंग मणिपुर हंदक इचाउ थोकिबा असिना अमुकसु हेना मियाम अवाबा मेउनरी अदुबो हंदक पुथोकलिबा यूनियन बजेट असिना मणिपुर की ओइबा अखनबा बजेट अमा फाव याउदबा लेबक थिबने यूनियन फाइनेंस मिनिस्टर की बजेट असी एंटी पीपल्स ओइबा बजेट अमनी हाइबा वाफम थमगा लोइना मणिपुर की नहा क्या अमा थबक फंगदना लेरिबसिदा सेंटर लेंगाना अवांगपोक लमदम टूरिज्म सेक्टर अखनबा मियें संबिरबदी लमदम असिगी मियाम हिंगनबगी दमक लेबा असिगी अतोप मफम अमतदगी दरकार ओइरो हेनसु अल्फ्रेड अथरना फुंदोकी अतोप पावमना यूएन ह्यूमन राइट कमिटी बु इबा ममदी HRA ना थकत फुंदोरखली यूएन ह्यूमन राइट कमिटी ना गवर्नमेंट ऑफ इंडिया दा मरालेब सिक्योरिटी अमदी आर्म फोर्सेस मेंबर्स की प्रोसिक्यूशन तंगाई फदना मथौ ताब आइन गोब थबक थोरमसिंग पेखनब रिकमेंड तोरखिबबु एक्स्ट्रा जुडिशियल एजुकेशन विक्टिम फैमिलीज एसोसिएशन मणिपुर इबम अमसुम ह्यूमन राइट एलार्ट HRA ना तरान ओखली इबम अमदी HRA ना पुन थदोरक पसिरोलमदा CBI ना सेतखिब इन्वेस्टिगेशन मरालेरम याबी खुदम संगदम फंगलबा आर्म फोर्सेस की मथक्ता सेतफम थोकपा ट्रायल खुदिम प्रोसिक्यूशन सैंक्शन नथैदुना लाकपना UN Human Rights Committee na recommend tawrokliba si masak thokpa khongthang amani hari seoladuna makha taraduna Geneva ra tha sigi taraga manga masuk taraga torok International Convention of Civil and Political Rights ki makari India ki matana committee sina tak mari thokna review sataki pung tarum review satharaba matuna Manipur ki issue ki matana khanakibani committee sigi concluding observation amari recommendation tha si kunga manga UN documents number CCPR CIND-CO4 phone kibani haiba thamla ko loina khwaidigi ikai khunningai oiraba UN body sigi maikei recommendation thabiraklavani na ibama madi HRA gi maikei gi government of India na recommendation sigi loina na athupada victims singi aroiba justice puraklagani haiba gi thajaba thamni hari ado hojkuina di myam paus mata asharu sinjarage mas myam puna no update aminasi